ꯅꯤꯡꯊꯦꯝꯃꯒꯤ ꯆꯤꯟꯗꯒꯤ ꯖꯒꯣꯏ ꯍꯧꯍꯜꯂꯣ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯇꯝꯐꯥꯁꯅꯥ ꯄꯨꯡꯂꯣꯟ ꯊꯤꯟꯕ ꯑꯣꯖꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟ ꯑꯣꯖꯥ ꯖꯒꯣꯏ ꯍꯧꯔꯁꯤꯗꯣ ꯑꯣꯖꯥꯅ ꯄꯨꯕꯤꯔꯛꯄ ಶ್ರೀ ꯀ꯭ꯔꯤꯁꯅ ꯁꯥꯒꯗꯧꯕ ꯏꯕꯨꯡ ꯑꯁꯤꯁꯨ ꯂꯦꯡꯊꯣꯛꯍꯟꯕꯤꯔꯛꯂꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝ ꯒꯣꯄꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ ꯇꯇꯨ ꯇꯇꯨ ꯂꯣꯠꯈꯤꯕꯤ ꯇꯔꯨꯕꯤ ꯃꯥꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥ ꯈꯨꯃꯟ ꯆꯅꯨ ꯒꯣꯄꯤ ꯃꯀꯣꯛ ꯆꯤꯡ ꯂꯦꯞꯂꯔꯣ ꯖꯒꯣꯏ ꯍꯧꯔꯁꯤꯗꯣ ꯅꯤꯡꯊꯦꯝ ꯌꯥꯊꯪ ꯇꯨꯡ ꯏꯟ ꯇꯝꯐꯥꯁꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯂꯣꯏꯕꯒ ꯖꯒꯣꯏ ꯑꯣꯖꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯇꯥꯟ ꯊꯥꯗꯨꯅ ꯄꯨꯡꯂꯣꯟ ꯌꯩꯕ ꯍꯧꯔꯛ ꯀ꯭ꯔꯤꯁꯅ ꯁꯥꯔꯤꯕ ꯑꯃꯗꯤ ꯒꯣꯄꯤ ꯁꯥꯕꯤꯁꯤꯡ ꯒꯣꯄꯤ ꯃꯀꯣꯛ ꯆꯤꯡꯂꯤꯕꯤ ꯇꯔꯨꯕꯤ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯡ ꯍꯥꯗ ꯃꯦꯡꯅ ꯃꯀꯥ ꯐꯣꯡꯗ ꯏꯪꯅ ꯇꯞꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡ ꯇꯅꯧ ꯇꯅꯧꯕꯤ ꯈꯨꯖꯦꯡ ꯑꯗꯨꯅ ꯊꯦꯛꯀ ꯊꯦꯛ ꯁꯥꯡꯂꯞ ꯇꯧꯕ ꯉꯛꯁꯝ ꯑꯗꯨꯅ ꯑꯣꯏꯗ ꯑꯃꯨꯛ ꯌꯦꯠꯇ ꯑꯃꯨꯛ ꯂꯩꯅ ꯂꯩꯅ ꯁꯥꯊꯦꯛ ꯇꯧ ꯃꯥꯟꯇꯣꯞ ꯑꯗꯨ ꯀꯣꯏꯗꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯕ ꯍꯧꯔꯛꯏ ꯈꯨꯃꯟ ꯆꯅꯨ ꯑꯁꯤꯅ ꯁꯥꯊꯦꯛ ꯇꯝꯂꯛꯂꯤꯕ ꯖꯒꯣꯏ ꯃꯈꯜ ꯑꯁꯤ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯊꯥꯅꯦꯜ ꯃꯦꯔꯥ ꯋꯥꯐꯨꯛꯄ ꯅꯨꯃꯤꯠ ꯑꯗꯨꯇꯗ ꯄꯥꯡꯊꯣꯛꯄ ꯃꯍꯥꯔꯥꯁ ꯍꯥꯏꯅ ꯈꯪꯅꯕ ꯖꯒꯣꯏ ꯔꯥꯁ ꯃꯈꯜ ꯑꯗꯨꯕꯨꯅꯤ ꯔꯥꯁ ꯃꯈꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯍꯥꯔꯥꯁ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯖꯒꯣꯏ ꯔꯥꯁ ꯑꯃꯅꯤ ꯑꯇꯩ ꯁꯥꯁꯇ꯭ꯔꯤꯌꯥꯁꯤꯡꯗꯗꯤ ꯖꯒꯣꯏ ꯃꯈꯜꯁꯤꯡ ꯑꯁꯤ ꯂꯥꯏ ꯇꯤꯟꯒ ꯅꯛꯁꯤꯟꯅ ꯃꯄꯥꯟ ꯇꯥꯡꯗꯨꯅ ꯁꯦꯝꯕ ꯑꯣꯏꯔꯕꯁꯨ ꯃꯔꯨ ꯑꯣꯏꯅ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯁ ꯖꯒꯣꯏ ꯃꯈꯜ ꯑꯁꯤꯗꯤ ಶ್ರೀ ꯀ꯭ꯔꯤꯁꯅꯕꯨ ꯊꯃꯣꯏꯗ ꯑꯁꯦꯡꯕ ꯑꯃꯛꯄ ꯋꯥꯈꯜ ꯌꯥꯎꯗ ꯂꯥꯠꯂꯤꯕ ꯚꯛꯇꯤꯗ ꯂꯨꯞꯆꯕ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯄ ꯑꯗꯨꯕꯨꯅꯤꯗꯣ ꯃꯍꯥꯔꯥꯁ ꯑꯁꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ಶ್ರೀ ಶ್ರೀ ಗೋವಿಂದಜꯤ ꯑꯃꯗꯤ ಶ್ರೀ ꯕꯤꯖꯣꯏ ಗೋವಿಂದ ꯃꯥꯟꯇꯣꯞ ꯑꯗꯨꯗ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯥꯁ ꯃꯈꯜ ꯑꯁꯤ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯊꯥꯅꯦꯜ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯐꯝ ꯑꯇꯩꯗꯁꯨ ꯁꯥꯕ ꯌꯥꯔꯛꯂꯦ ꯃꯔꯝ ꯑꯁꯤꯅꯅꯤ ꯖꯒꯣꯏ ꯔꯥꯁ ꯃꯈꯜ ꯑꯁꯤ ꯃꯆꯜ ꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥꯅ ꯅꯤꯡꯊꯦꯝꯃꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯗꯨꯃꯛ ꯄꯨꯊꯣꯛꯇꯨꯅ ꯎꯠꯆꯕ ꯑꯗꯨꯒꯨꯝꯕ ꯈꯨꯃꯟ ꯆꯅꯨ ꯑꯗꯨꯅ ꯃꯕꯨꯡ ꯅꯤꯡꯊꯦꯝꯃꯒꯤ ꯃꯥꯡꯃꯛꯇ ꯖꯒꯣꯏ ꯔꯥꯁ ꯃꯈꯜ ꯑꯁꯤꯕꯨ ꯀꯠꯂꯔꯤꯕ ꯃꯆꯜ ꯏꯕꯦꯝꯃ ꯃꯥꯒꯤ ꯊꯧꯔꯝ ꯊꯧꯁꯤꯜ ꯑꯁꯤꯕꯨꯁꯨ ꯅꯤꯡꯊꯦꯝꯃꯅ ꯈꯪꯈ꯭ꯔꯕꯗ ꯅꯤꯡꯊꯦꯝ ꯄꯨꯛꯅꯤꯡ ꯑꯗꯨ ꯍꯔꯥꯎꯖꯕꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯇꯧꯒꯨꯝ ꯃꯤꯠꯃꯥꯡꯃꯛꯇ ꯀꯠꯂꯤꯕ ꯈꯨꯃꯟ ꯆꯅꯨ ꯃꯥꯒꯤ ꯖꯒꯣꯏ ꯈꯨꯊꯦꯛ ꯑꯗꯨꯗꯒꯤ ꯁꯅꯥ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ ꯈꯨꯃꯟ ꯆꯅꯨ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯊꯩꯕꯁꯨ ꯉꯝꯗ꯭ꯔꯕꯣꯏꯀꯣ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥꯁꯅꯥ ꯃꯕꯨꯡꯒꯤ ꯃꯇꯧ ꯌꯦꯡꯖ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯞꯂꯞꯅ ꯋꯥꯍꯪ ꯑꯃ ꯌꯥꯝꯕꯨꯡ ꯅꯤꯡꯊꯦꯝ ꯃꯤꯠꯌꯦꯡꯗꯨꯃꯗꯤ ꯍꯣꯡꯗ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯏ ꯀꯔꯤ ꯇꯧꯔꯦ ꯁꯅꯥ ꯌꯥꯝꯕꯨꯡꯒꯤꯗꯃꯛ ꯅꯆꯜꯅ ꯀꯠꯆꯔꯤꯕ ꯖꯒꯣꯏ ꯑꯁꯤ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏ ꯌꯧꯅ ꯄꯦꯟꯕꯤꯗ꯭ꯔꯕ꯭ꯔꯥꯗꯣ ꯅꯤꯡꯊꯦꯝ ꯉꯁꯥꯏ ꯃꯈꯩ ꯃꯤꯠꯐꯝ ꯍꯣꯡꯒꯦ ꯉꯝꯂꯝꯗꯕ ꯑꯗꯨ ꯇꯝꯐꯥꯁꯅꯥ ꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯅ ꯅꯥꯊꯩꯅꯤꯡꯗ ꯁꯅꯥ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯥꯊꯩ ꯇꯝꯐꯥꯁꯅꯥꯗ ꯌꯦꯡꯂꯛ ꯌꯥꯝꯕꯨꯡꯒꯤ ꯁꯅꯥ ꯅꯪꯒꯤ ꯋꯥꯍꯪ ꯑꯗꯨ ꯃꯇꯥꯡ ꯆꯥꯗꯦꯗ ꯂꯥꯏꯃ ꯋꯥꯍꯪ ꯑꯗꯨ ꯍꯪꯒꯦ ꯍꯥꯏꯔꯕꯁꯨ ꯖꯒꯣꯏ ꯑꯁꯤꯗ ꯂꯣꯏꯈꯤꯁꯅꯨ ꯇꯝꯐꯥꯁꯅꯥ ꯑꯅꯝ ꯑꯗꯨ ꯀꯟꯁꯤꯜꯂꯛꯏ ꯖꯒꯣꯏ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯏꯍꯨꯜꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯄꯥꯎꯈꯨꯝ ꯑꯗꯨꯅꯦ ꯅꯆꯜꯅ ꯇꯥꯖꯅꯤꯡꯕꯗꯤ ꯖꯒꯣꯏ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯖꯒꯣꯏꯒꯤ ꯐꯖꯕ ꯈꯪꯂꯗ꯭ꯔꯤꯉꯩ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯁꯅꯥ ꯏꯁ ꯈꯪꯖꯔꯦ ꯌꯥꯝꯕꯨꯡ ꯖꯒꯣꯏ ꯔꯥꯁ ꯍꯧꯔꯗ꯭ꯔꯤꯉꯩ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏꯅ ꯖꯒꯣꯏ ꯑꯁꯤꯒꯤ ꯐꯖꯕ ꯑꯊꯤꯕ ꯍꯥꯟꯅꯅ ꯈꯟꯗꯣꯛꯇꯨꯅ ꯃꯊꯝꯈ꯭ꯔꯕꯗꯣ ꯍꯣ ꯃꯆꯥ ꯏꯕꯦꯝꯃ ꯑꯩꯍꯥꯛꯅ ꯎꯖꯔꯕꯗꯣ ꯌꯥꯝꯕꯨꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒ ꯇꯌꯥꯡ ꯇꯌꯥꯡ ꯍꯥꯏꯗꯣꯔꯛꯂꯤꯕ ꯇꯝꯐꯥꯁꯅꯥ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯍꯥꯏꯕꯗꯨ ꯀꯣꯟꯇꯛ ꯇꯧꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯖꯤꯛ ꯁꯨꯛꯆꯤꯜꯂꯛ ꯇꯝꯐꯥꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯃꯃꯥ ꯁꯤꯖ ꯑꯄꯥꯝꯕꯤ ꯑꯍꯜꯗ ꯑꯃꯨꯛ ꯌꯦꯡ ꯏꯪꯒꯤꯠ ꯑꯃꯒ ꯃꯆꯜꯗ ꯌꯦꯡꯂꯛꯏ ꯖꯒꯣꯏ ꯌꯦꯡꯉꯨ ꯁꯅꯥ ꯅꯪꯅ ꯈꯣꯏꯗꯥꯕꯤ ꯒꯣꯄꯤ ꯃꯀꯣꯛ ꯆꯤꯡꯕꯤ ꯑꯁꯤꯒꯤ ꯖꯒꯣꯏ ꯌꯦꯡ ꯍꯟꯗꯃꯨꯛꯇꯤ ꯇꯝꯐꯥꯁꯅꯥ ꯅꯤꯡꯊꯦꯝꯒꯤ ꯃꯤꯠꯌꯦꯡꯗꯨ ꯈꯪꯂꯕꯗ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦꯗꯣ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃꯅ ꯇꯝꯐꯥꯁꯅꯥ ꯃꯥꯒꯤ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯝꯐꯥꯁꯅꯥ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯅꯤꯡꯉꯤ ꯃꯈꯨꯠ ꯌꯦꯠ ꯑꯗꯨ ꯊꯥꯡꯒꯠ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯈꯖꯤꯛ ꯈꯨꯝꯖꯤꯟ ꯅꯤꯡꯊꯦꯝꯗ ꯂꯣꯟꯅ ꯌꯦꯡ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ
ꯅꯤꯡꯊꯦꯝ ꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯟ ꯌꯥꯝꯅ ꯇꯞꯅ ꯌꯥꯝꯕꯨꯡ ꯖꯒꯣꯏ ꯁꯥꯊꯦꯛ ꯑꯁꯤꯒꯤ ꯐꯖꯕ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯒꯣꯄꯤ ꯃꯀꯣꯛ ꯆꯤꯡꯕꯤ ꯑꯁꯤ ꯌꯦꯡꯕꯤꯍꯧꯀꯣ ꯅꯆꯜ ꯑꯩꯍꯥꯛ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯦꯡꯖꯔꯨꯈꯤꯒꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝ ꯅꯤꯡꯊꯦꯝꯒꯤ ꯃꯤꯠꯌꯦꯡ ꯅꯪꯂꯗ꯭ꯔꯤꯉꯩ ꯇꯝꯐꯥꯁꯅꯥ ꯌꯥꯝꯅ ꯐꯤꯡꯅ ꯍꯧꯒꯠ ꯊꯣꯛꯈꯤ ꯅꯤꯡꯊꯦꯝꯅ ꯈꯣꯏꯗꯥꯖꯕꯤ ꯃꯥꯅ ꯃꯤꯠꯃꯥꯡꯃꯛꯇꯗ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯤꯕ ꯑꯗꯨ ꯈꯣꯏꯗꯥꯖꯅ ꯌꯦꯡꯂꯤꯉꯩ ꯃꯆꯜ ꯏꯕꯦꯝꯃ ꯑꯗꯨꯅ ꯂꯛꯅꯕꯤꯕꯣꯏ ꯊꯋꯥꯏ ꯂꯨꯞꯅ ꯌꯦꯡꯖꯔꯤꯕ ꯖꯒꯣꯏ ꯑꯗꯨ ꯅꯤꯡꯊꯤꯅ ꯌꯦꯡꯐꯝ ꯈꯪꯍꯜꯂꯝꯗꯕ ꯑꯗꯨꯕꯨ ꯇꯝꯐꯥꯁꯅꯥ ꯊꯣꯛꯈ꯭ꯔꯕꯗ ꯖꯒꯣꯏ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯃꯤꯠꯐꯝ ꯍꯣꯡꯂꯣꯏ ꯈꯟꯈ꯭ꯔꯒꯨꯝ ꯅꯤꯡꯊꯦꯝ ꯐꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯀꯥꯗꯨ ꯈꯖꯤꯛ ꯁꯦꯝ ꯅꯨꯡꯉꯥꯏꯖꯕ ꯃꯑꯣꯡꯗ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯤꯕꯤ ꯇꯔꯨꯕꯤ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯇꯥꯖ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯂꯥꯡꯇꯛꯅ ꯑꯁꯥꯎꯕ ꯃꯇꯧ ꯑꯃꯁꯨ ꯂꯨꯅ ꯀꯅꯥ ꯈꯪꯍꯟꯗ ꯋꯥꯔꯧꯖꯔꯤꯕꯣꯏꯗꯣ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤ ꯋꯥꯔꯧꯕꯒꯤ ꯃꯔꯝ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤ ꯃꯍꯥꯛꯅ ꯒꯣꯄꯤ ꯃꯀꯣꯛꯆꯤꯡ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯅ ಶ್ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯁꯥꯏꯌꯣꯟꯕꯨ ꯂꯧ ꯇꯔꯨꯕꯤ ꯃꯥꯒ ꯅꯛꯁꯤꯟꯅ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯑꯅꯤꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯝ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯇꯨꯅ ꯎꯠꯂꯤꯕ ꯖꯒꯣꯏ ꯑꯗꯨ ꯎꯔꯨꯕꯗ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡ ꯑꯁꯤꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯃꯇꯧ ꯑꯃ ꯅꯤꯡꯊꯤꯅ ꯐꯝꯂꯤꯕ ꯅꯤꯡꯊꯦꯝ ꯑꯗꯨ ꯃꯆꯜ ꯏꯕꯦꯝꯃ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛ ꯀꯠꯆꯕ ꯑꯣꯏꯕꯅ ꯖꯒꯣꯏ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕꯅ ꯍꯧꯒꯠꯇꯨꯅ ꯆꯠꯂꯨꯕꯁꯨ ꯉꯝꯗ ꯂꯩꯇꯥꯐꯝ ꯈꯪꯗ ꯊꯃꯣꯏꯗ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯠ ꯈꯪꯖꯔꯦꯗꯣ ꯅꯤꯡꯊꯦꯝ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨꯅꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯥꯡꯗ ꯅꯤꯡꯊꯦꯝ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯈꯝꯕꯟꯖ ꯂꯥꯡꯇꯛꯅꯗꯨꯅ ꯂꯩꯔꯨꯔꯕꯁꯨ ꯅꯤꯡꯊꯦꯝ ꯃꯤꯠꯌꯦꯡ ꯑꯗꯨꯅꯗꯤ ꯃꯥꯟꯇꯣꯞ ꯃꯌꯥꯏ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯤꯕꯤ ꯇꯔꯨꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯇꯗ ꯃꯤꯇꯥꯔꯨꯕꯅ ꯃꯥꯟꯗꯞ ꯃꯥꯡꯗ ꯂꯦꯡꯁꯤꯜꯂꯤꯕ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯅꯤꯡꯊꯦꯝ ꯁꯅꯥ ꯍꯛꯆꯥꯡ ꯑꯗꯨ ಶ್ರೀ ಕೃಷ್ಣ ꯑꯣꯟꯗꯨꯅ ꯃꯥꯟꯇꯣꯞ ꯃꯌꯥꯏ ꯑꯗꯨꯗ ꯇꯔꯨꯕꯤ ꯃꯍꯥꯛꯀ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯁꯛꯇꯝꯂꯥꯡ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯃꯤꯟꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯝ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯆꯔꯤꯕꯣꯏꯗꯣ ꯃꯥꯏꯀꯩ ꯑꯃꯗꯅ ꯃꯊꯧ ꯅꯠꯇꯒꯨꯝ ꯇꯝꯐꯥꯁꯅ ꯅꯤꯡꯊꯦꯝꯗ ꯂꯛꯅꯕ ꯌꯥꯕ ꯃꯈꯩ ꯂꯛꯅꯔꯝꯂꯒ ꯃꯥꯒꯤ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯑꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏ ꯆꯤꯡꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯤ ꯀꯌꯥ ꯎꯔꯣꯏꯗꯕ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ ꯃꯖꯥ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯣ ꯇꯝꯐꯥꯁꯅꯥ ꯃꯈꯨꯠ ꯑꯗꯨ ꯈ꯭ꯋꯥꯡꯗ ꯃꯦꯠ ꯋꯥꯔꯧꯔꯞ ꯌꯦꯡꯅ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯏꯕꯨꯡ ꯁꯦꯂꯨꯡꯕꯗ ꯍꯟꯖꯤꯟꯅ ꯍꯥꯏꯅꯒꯗꯧꯕꯁꯤꯕꯣ ꯈꯨꯃꯟ ꯇꯝꯐꯥꯁꯅꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯇꯝꯐꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯎꯈ꯭ꯔꯕꯗꯤ ꯑꯩ ꯍꯤꯡꯐꯝ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤ ꯍꯤꯡꯐꯝ ꯂꯩꯇꯕꯅꯣ ꯎꯔꯣꯏꯌꯦ ꯀꯅꯥꯁꯨ ꯎꯔꯣꯏ ꯈꯪꯂꯕꯒꯤꯅꯤ ꯑꯩꯅ ꯏꯕꯨꯡ ꯁꯦꯂꯨꯡꯕꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯇꯝꯐꯥ ꯍꯥꯎ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡ ꯁꯦꯂꯨꯡꯕ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠ ꯃꯤꯁꯅꯥ ꯑꯗꯨ ꯂꯩꯀꯥꯏ ꯀꯣꯏ ꯃꯤꯄꯥꯏꯖꯅ ꯎꯁ ꯑꯩꯕꯨ ꯀꯔꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯂꯥꯏꯃ ꯅꯕꯦꯝꯃ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯤꯕꯁꯦ ꯎꯗ꯭ꯔꯕꯔꯣ ꯏꯕꯦꯝꯃ ꯅꯪꯅ ꯑꯩꯒ ꯂꯩꯕꯁꯤꯗꯅꯤ ꯑꯩꯅ ꯍꯦꯟꯅ ꯄꯥꯡꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯤꯅ ꯑꯩꯍꯥꯛꯁꯦ ꯅꯪꯒꯤ ꯌꯥꯝꯕꯨꯡ ꯅꯤꯡꯊꯦꯝꯒꯤ ꯃꯔꯨꯞ ꯑꯁꯤꯗ ꯅꯠꯇ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒꯤ ꯑꯆꯥꯟꯕ ꯑꯃꯁꯨꯅꯤ ꯃꯗꯨ ꯑꯣꯏꯔꯒ ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯒꯤ ꯌꯥꯝꯕꯨꯡ ꯅꯤꯡꯊꯦꯝꯒꯤꯗꯤ ꯀꯔꯤꯁꯨ ꯃꯤꯄꯥꯏꯕꯤꯔꯨꯅꯣ ꯃꯆꯜ ꯑꯩꯅ ꯄꯥꯝꯈ꯭ꯔꯕ ꯈꯣꯏꯗꯥꯈ꯭ꯔꯕꯗꯤ ꯑꯊꯤꯡꯕ ꯄꯤꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯕꯨꯡ ꯁꯦꯂꯨꯡꯕ ꯑꯩꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯇꯥꯖꯒꯦꯗꯣ ꯑꯗꯨꯛ ꯃꯤꯄꯥꯏꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯇꯝꯐꯥꯁꯅꯥ ꯃꯥꯒꯤ ꯃꯇꯥꯡ ꯆꯥꯗꯕ ꯋꯥꯍꯪ ꯑꯗꯨꯅ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯇꯞꯂꯤ ꯇꯞꯂꯤ ꯍꯨꯜꯂꯝꯂꯤꯕ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯨ ꯈꯣꯡꯂꯩ ꯌꯥꯡꯈꯠꯂꯛ ꯇꯝꯐꯥꯁꯅꯥꯗ ꯑꯉꯛꯄ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯏꯇꯞ ꯇꯞꯅ ꯇꯝꯐꯥ ꯅꯪꯁꯤ ꯃꯇꯥꯡ ꯂꯥꯏꯃ ꯆꯥꯗꯦꯗ ꯖꯒꯣꯏ ꯂꯣꯏꯔꯝꯂꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯌꯦꯡꯂꯛꯄꯗ ꯑꯩꯕꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯔꯥꯏꯗ ꯆꯠꯂꯨꯏ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯁꯣꯏꯗꯅ ꯃꯥꯡꯊꯔꯛꯂꯒꯅꯤ ꯑꯩ ꯂꯦꯡꯂꯒꯦ ꯇꯝꯐꯥ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯝ ꯈꯨꯃꯟ ꯃꯤꯄꯥꯏꯖꯕ ꯃꯇꯧ ꯑꯗꯨꯒ ꯇꯍꯥ ꯇꯍꯥ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯇꯝꯐꯥꯁꯅ ꯈꯨꯃꯟ ꯃꯥꯡꯗ ꯂꯦꯞ ꯊꯠꯇꯨꯅ ꯌꯥꯔꯣꯏ
ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯈꯣ ꯇꯝꯐꯥ ꯅꯍꯥꯛꯀꯤ ꯅꯤꯡꯉꯥꯏꯁꯤ ꯃꯇꯥꯡ ꯆꯥꯗꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧꯅ ꯐꯤꯕꯝ ꯑꯁꯤꯗ ꯎꯈ꯭ꯔꯕꯗꯤ ꯑꯐꯕ ꯃꯇꯧ ꯑꯣꯏꯔꯔꯣꯏ ꯊꯋꯥꯏ ꯑꯁꯤ ꯂꯥꯟꯕ ꯇꯥꯔꯦ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯩꯍꯥꯛꯄꯨ ꯊꯤꯔꯝꯂꯒꯅꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯇꯝꯐꯥ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯇꯝꯐꯥꯁꯅꯥꯗ ꯃꯤꯠꯌꯦꯡ ꯑꯃ ꯊꯝꯂꯝ ꯖꯒꯣꯏ ꯂꯥꯡꯂꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯃꯥꯅ ꯌꯧꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯒꯣꯏ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯥꯡ ꯑꯗꯨꯒ ꯆꯥꯟꯅꯔꯗꯨꯅ ꯂꯩꯔꯝꯂꯕꯗ ꯈꯨꯃꯟ ꯅꯤꯡꯊꯦꯝꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟ ꯅꯤꯡꯊꯦꯝꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯇꯨꯅ ꯂꯩ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯗꯨꯅ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯄꯥꯏ ꯍꯛꯆꯥꯡ ꯃꯥꯅ ꯃꯥꯟꯗꯣꯞ ꯃꯥꯡꯗ ꯐꯝ ꯂꯩꯔꯤꯉꯩ ꯖꯒꯣꯏ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨ ꯈꯪꯍꯧꯗ ꯇꯔꯨꯕꯤ ꯃꯍꯥꯛꯅ ꯖꯒꯣꯏ ꯔꯥꯁ ꯂꯣꯏꯔꯛꯄꯒꯤ ꯚꯛꯇꯤ ꯑꯃ ꯀꯠꯂꯝꯂꯒ ꯃꯥꯟꯗꯣꯞ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯨ ꯐꯥꯎꯕ ꯍꯦꯛ ꯈꯪꯍꯧꯗ꯭ꯔꯦ ꯅꯤꯡꯊꯦꯝꯗꯨ ꯃꯍꯩ ꯃꯍꯩ ꯖꯒꯣꯏ ꯔꯥꯁ ꯂꯣꯏꯔꯗꯨꯅ ꯂꯥꯡꯅꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯕꯣꯏ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯝꯕꯤ ꯇꯔꯨꯕꯤ ꯃꯍꯥꯛꯄꯨ ꯃꯤꯠꯌꯦꯡ ꯃꯥꯅ ꯇꯥꯟꯅꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯌꯦꯡꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯎꯔꯨꯔꯦ ꯖꯒꯣꯏ ꯃꯥꯟꯗꯞ ꯃꯌꯥꯏ ꯑꯗꯨꯗ ꯇꯔꯨꯕꯤ ꯃꯥꯅ ꯚꯛꯇꯤ ꯀꯠꯂꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯥꯟꯊꯍꯧꯔꯕ ꯅꯥꯆꯣꯝ ꯂꯩꯔꯥꯡ ꯇꯈꯦꯜꯂꯩ ꯑꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯅꯥꯆꯣꯝ ꯂꯩꯔꯥꯡ ꯑꯗꯨ ꯃꯥꯟꯗꯣꯞ ꯃꯌꯥꯏ ꯑꯗꯨꯗ ꯆꯪꯗꯨꯅ ꯈꯨꯡꯒꯠꯀꯦ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯃꯃꯥ ꯁꯤꯖ ꯑꯄꯥꯝꯕꯤ ꯑꯍꯜꯅ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯏꯃꯥ ꯁꯤꯖ ꯑꯄꯥꯝꯕꯤ ꯅꯪꯕꯨ ꯊꯤꯟꯊꯈꯤꯒꯗ꯭ꯔꯣ ꯏꯃꯥꯒ ꯄꯨꯟꯅ ꯂꯦꯡꯂꯁꯤꯔꯥ ꯅꯤꯡꯊꯦꯝ ꯃꯃꯥ ꯁꯤꯖ ꯑꯄꯥꯝꯕꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯃ ꯄꯤꯗ꯭ꯔꯤꯉꯩ ꯈꯨꯃꯟꯗ ꯃꯤꯠꯌꯦꯡ ꯑꯃꯅ ꯏꯪꯒꯤꯠ ꯄꯤ ꯃꯥꯟꯗꯣꯞ ꯃꯌꯥꯏ ꯑꯗꯨꯗ ꯇꯥꯔꯤꯕ ꯅꯥꯆꯣꯝ ꯑꯗꯨꯗ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯄꯥꯝꯕꯤ ꯑꯍꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯛꯏ ꯏꯃꯥ ꯁꯤꯖ ꯑꯄꯥꯝꯕꯤ ꯍꯥꯟꯕꯤꯔꯝ ꯑꯩ ꯁꯅꯥ ꯉꯥꯏꯖꯔꯝꯈꯤꯒꯦ ꯇꯝꯐꯥꯅ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕ ꯑꯩꯍꯥꯛꯇꯤ ꯖꯒꯣꯏ ꯔꯥꯁꯇ ꯂꯨꯞꯂꯤꯉꯩ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯅꯤꯡꯊꯦꯝ ꯃꯃꯥ ꯁꯤꯖ ꯑꯄꯥꯝꯕꯤ ꯑꯍꯜꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯇꯨꯃꯤꯟ ꯃꯣꯃꯣꯟ ꯇꯧꯈꯤ ꯁꯅꯥꯗꯣ ꯑꯁꯣꯝ ꯃꯥꯏꯀꯩ ꯂꯦꯡꯉꯨꯈꯤꯒꯦ ꯇꯥꯛꯂꯝꯕꯅꯤ ꯏꯃꯥ ꯁꯤꯖ ꯏꯃꯥ ꯁꯤꯖ ꯑꯄꯥꯝꯕꯤ ꯉꯁꯤꯒꯤ ꯖꯒꯣꯏ ꯔꯥꯁ ꯑꯁꯤꯕꯨ ꯐꯖꯩ ꯅꯤꯡꯊꯤꯖꯩ ꯒꯣꯄꯤ ꯃꯀꯣꯛ ꯆꯤꯡꯕꯤ ꯑꯁꯤꯒꯤ ꯈꯨꯖꯦꯡ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯅꯧꯈ꯭ꯔꯦ ꯁꯥꯊꯦꯛꯅꯦ ꯃꯇꯧꯅꯦ ꯑꯩꯍꯥꯛꯇꯤ ꯃꯥꯒꯤ ꯖꯒꯣꯏ ꯁꯥꯊꯦꯛ ꯑꯗꯨꯗ ꯊꯋꯥꯏ ꯑꯁꯤ ꯂꯨꯞꯂꯨꯔꯦꯗꯅ ꯏꯆꯥ ꯇꯝꯐꯥꯅ ꯈꯟꯖꯕ ꯒꯣꯄꯤ ꯃꯀꯣꯛ ꯆꯤꯡꯕꯤ ꯑꯁꯤ ꯌꯥꯏ ꯃꯇꯤꯛ ꯆꯥꯏ ꯖꯒꯣꯏ ꯃꯀꯣꯛ ꯆꯤꯡꯕꯗ ꯑꯗꯨꯛ ꯁꯦꯡꯂꯕ ꯑꯄꯥꯝꯕꯤ ꯑꯍꯜ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯦꯝ ꯂꯣꯠꯁꯤꯟꯕꯗ ꯋꯥꯔꯒꯗꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯂꯩꯇꯦꯡꯂꯛ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯠꯇ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯕꯨꯁꯨ ꯑꯗꯨꯛ ꯉꯥꯎꯍꯟꯕꯗꯤ ꯅꯍꯥꯛꯀꯤ ꯀꯔꯤ ꯅꯒꯨꯟꯅꯣ ꯇꯔꯨ ꯀꯧꯒꯦ ꯇꯔꯨ ꯍꯥꯏꯕ ꯑꯁꯤꯈꯛ ꯅꯍꯥꯛꯀꯤ ꯃꯤꯡꯂꯦꯟ ꯑꯁꯤ ꯄꯨꯟꯅ ꯀꯧꯊꯣꯛꯄ ꯐꯥꯎ ꯄꯥꯝꯃꯨꯕ ꯐꯥꯎꯔꯕ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯅꯤ ꯃꯥꯅꯤ ꯅꯤꯡꯊꯦꯝ ꯑꯩꯕꯨ ꯉꯥꯎꯍꯟꯕ ꯈꯨꯃꯟ ꯆꯅꯨ ꯇꯔꯨꯕꯤ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯀꯤ ꯇꯔꯨ ꯋꯥꯈꯜ ꯑꯗꯨꯝꯅ ꯈꯜꯂꯔꯤꯉꯩ ꯃꯃꯥ ꯁꯤꯖ ꯑꯄꯥꯝꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯔꯗ꯭ꯔꯦ ꯂꯨꯔꯦꯜ ꯑꯗꯨ ꯈꯛꯇꯃꯛ ꯅꯣꯝꯗꯨꯅ ꯇꯣꯛꯂꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯆꯜ ꯉꯥꯏꯖꯍꯧꯔꯣ ꯏꯃꯥ ꯍꯥꯜꯂꯝꯂꯒꯦꯀꯣ ꯐꯒꯅꯤ ꯏꯃꯥ ꯁꯤꯖ ꯑꯄꯥꯝꯕꯤ ꯑꯗꯣꯝꯅ ꯅꯤꯡꯊꯦꯝ ꯑꯄꯥꯝꯕꯤ ꯑꯍꯜꯗ ꯊꯧꯒꯜꯂꯣꯟ ꯎꯠ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯖꯍꯧꯏ ꯃꯇꯥꯡ ꯑꯗꯨꯃꯛꯇꯗ ꯇꯨꯡ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈ꯭ꯔꯕꯒꯨꯝ ꯅꯤꯡꯊꯦꯝ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯄꯨꯗꯨ ꯀꯅꯥꯅꯣ ꯈꯪꯅꯤꯡꯅ ꯇꯞꯂꯞ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯜꯂꯛꯏ ꯅꯤꯡꯊꯦꯝ ꯍꯥꯟꯅꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯃꯗꯤ ꯃꯥꯡꯈꯤ ꯆꯨꯝꯅ ꯂꯩꯖꯕ ꯃꯥꯏꯊꯣꯡꯒꯤ ꯁꯛꯐꯝꯗ ꯄꯥꯎꯈꯨꯝ ꯑꯃ ꯄꯤ ꯏꯆꯜ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯖꯒꯣꯏ ꯌꯦꯡꯕ ꯂꯥꯛꯄꯤꯔꯝꯂꯤꯕ꯭ꯔꯥ ꯑꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯏꯕꯨꯡ ꯁꯦꯂꯨꯡꯕꯒ ꯄꯨꯟꯅ ꯂꯦꯡꯖꯔꯛꯄꯅꯦ ꯏꯇꯥꯎ ꯃꯣꯏꯔꯥꯡꯁꯨ ꯂꯦꯡꯂꯛꯄꯣꯏꯔꯦꯀꯣ ꯑꯩꯍꯥꯛꯇꯤ ꯃꯥꯟꯗꯣꯞ ꯃꯥꯡꯗ ꯂꯦꯡꯁꯤꯜꯂꯤꯉꯩ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯏꯇꯥꯎꯒ ꯄꯨꯟꯅ ꯂꯦꯡꯂꯗꯕ꯭ꯔꯥ ꯏꯆꯜ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜꯕꯣ ꯂꯦꯡꯖꯔꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯇ ꯍꯥꯏꯌꯨ
ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯅꯪꯕꯣ? ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯩꯍꯥꯛꯄꯨ ꯏꯆꯜ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯑꯗꯣ ꯌꯥꯝꯅ ꯀꯣꯏꯅ ꯇꯥꯖꯩꯗꯣ꯫ ꯑꯣ, ꯑꯗꯨꯒꯤꯔꯗꯣ? ꯑꯩꯗꯤ ꯏꯆꯜꯒꯤ ꯃꯤꯡꯁꯨ ꯈꯪꯗꯦꯗꯣ꯫ ꯑꯗꯨꯅ ꯏꯇꯥꯎ ꯃꯣꯏꯔꯥꯡꯒꯤ ꯏꯆꯜꯅꯤ ꯍꯥꯏꯔꯕꯗ ꯑꯗꯨꯃꯛ ꯀꯧꯈꯤꯕꯅꯤ꯫ ꯏꯆꯜꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯇꯣꯛꯂꯦꯗꯅ꯫ ꯀꯔꯤ ꯍꯥꯏꯕ ꯏꯆꯜꯒꯤ ꯃꯤꯡ ꯑꯗꯨꯕꯣ? ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯃꯤꯁꯅꯥ ꯍꯥꯏꯕꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯑꯣ, ꯈꯪꯉꯅꯤ ꯈꯪꯉꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯃꯤꯡ ꯑꯗꯨꯃꯛ ꯀꯧꯔꯛꯂꯒꯦ꯫ ꯃꯤꯁꯅ ꯅꯤꯡꯊꯦꯝꯃꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯌꯥꯗꯤ ꯍꯔꯥꯎꯖꯔꯦꯗꯣ꯫ ꯅꯤꯡꯊꯦꯝꯗꯒ ꯂꯣꯟꯅ ꯌꯦꯡ ꯏꯔꯥꯡ ꯃꯤꯅꯣꯛ ꯑꯃ ꯀꯥꯁꯨ ꯅꯣꯛꯆꯔꯤ꯫ ꯃꯤꯅꯣꯛ ꯑꯗꯨ ꯈꯖꯤꯛ ꯐꯥꯖꯤꯟꯖ ꯃꯈꯥ ꯇꯥꯅ ꯅꯤꯡꯊꯦꯝ ꯃꯉꯣꯟꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯒꯦ ꯇꯧꯕꯒ ꯌꯥꯛꯂꯞ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ "ꯌꯥꯝꯕꯣꯡ!" ꯇꯝꯐꯥꯁꯅꯥ ꯂꯥꯞꯇꯛꯅ ꯃꯕꯨꯡ ꯅꯤꯡꯊꯦꯝꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯂꯕꯗ ꯂꯥꯞꯂꯕꯁꯨ ꯂꯥꯞꯅ ꯀꯧꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯀꯔꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣꯅꯦ ꯅꯪꯕꯣ? ꯖꯒꯣꯏ ꯌꯦꯡꯉꯤꯅꯦ ꯍꯥꯏꯗꯅ ꯁꯨꯝ ꯐꯝꯖꯤꯜꯂꯒ ꯂꯩꯕꯗꯣ ꯉꯝꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯁ꯭ꯋꯥꯏꯐꯥꯎꯗꯪ ꯊꯣꯛꯂꯨꯕꯅꯤꯗ꯫ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯇꯝꯐꯥꯁꯅꯥ ꯅꯤꯡꯊꯦꯝꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯃꯤꯁꯅꯥ ꯍꯥꯏꯕꯤꯗꯨ ꯎꯔꯨꯗ꯭ꯔꯕ ꯑꯃꯒꯨꯝ "ꯍꯩꯃꯥ, ꯏꯇꯥ ꯃꯣꯏꯔꯥꯡ ꯅꯤꯡꯉꯣꯜ ꯅꯠꯄꯤꯗꯕ꯭ꯔꯣ?" ꯃꯤꯁꯅꯥ ꯃꯥꯁꯨ ꯃꯖꯥꯏꯕꯦꯝ ꯃꯃꯥꯒꯤ ꯃꯇꯧ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯅꯤꯡꯊꯦꯝ ꯃꯥꯡꯗ ꯂꯩꯕꯅ ꯑꯗꯨꯛ ꯇꯞꯆꯅ "ꯑꯧ, ꯃꯥꯅꯦ ꯃꯖꯥꯏꯕꯦꯝꯃ꯫ ꯏꯇꯥꯁꯨ ꯖꯒꯣꯏ ꯌꯦꯡꯕ ꯂꯦꯡꯕꯤꯔꯛꯂꯝꯃꯤ꯫ ꯀꯅꯥꯒ ꯂꯦꯡꯕꯤꯔꯛꯄꯅꯣꯗꯣ?" "ꯑꯍꯣꯏ, ꯂꯦꯡꯖꯔꯛꯂꯝꯃꯤ ꯃꯖꯥꯏꯕꯦꯝꯃ꯫ ꯏꯄꯥ ꯅꯤꯡꯊꯧꯗ ꯂꯥꯛꯄ ꯆꯦꯄꯥꯎ ꯑꯗꯣ ꯏꯄꯥ ꯂꯦꯡꯂꯛꯄ ꯉꯝꯗ꯭ꯔꯗꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯊꯧꯔꯝ ꯊꯧꯒꯥꯏꯗꯤ ꯆꯤꯠꯊꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯕꯨꯡ ꯁꯦꯂꯨꯡꯕꯒ ꯑꯩꯍꯥꯛꯀ ꯍꯦꯛꯇ ꯂꯦꯡꯖꯔꯛꯄꯅꯤꯗꯣ ꯃꯖꯥꯏꯕꯦꯝꯃ." "ꯍꯣꯏꯗ ꯍꯣꯏꯗ, ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦ." ꯃꯔꯛ ꯑꯗꯨꯗ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯅꯤꯡꯊꯦꯝ ꯅꯥꯛꯇ ꯆꯪꯁꯤꯟ "ꯃꯖꯥꯏꯕꯨꯡꯉꯣ, ꯁꯣꯝꯗ ꯂꯩꯖ." ꯈꯨꯃꯟ ꯃꯥꯒꯤ ꯋꯥꯍꯩ ꯄꯔꯦꯡꯗꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯃꯤꯁꯅꯥ, ꯑꯩꯈꯣꯏ ꯁꯅꯥꯒ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯣ꯫ ꯏꯕꯨꯡ ꯍꯜꯂꯝꯃꯒꯦ꯫ ꯇꯝꯐꯥꯁꯅꯥꯅ "ꯀꯔꯣꯝꯗꯅꯣ ꯌꯥꯝꯕꯣꯡ?" ꯃꯆꯜ ꯏꯕꯦꯝꯃꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛ ꯈꯨꯝꯂꯝꯗ ꯅꯤꯡꯊꯦꯝ ꯈꯨꯃꯟ ꯁꯦꯂꯨꯡꯕꯗ ꯃꯤꯠꯌꯦꯡ ꯊꯝ ꯃꯥꯡ ꯊꯥ ꯈꯣꯡꯊꯥꯡ ꯑꯗꯨ ꯌꯥꯡꯅ ꯊꯥꯡ ꯇꯔꯨꯕꯤ ꯃꯥꯒꯤ ꯃꯥꯏꯀꯩ ꯊꯤꯖꯔꯛꯏ꯫ ꯑꯗꯨꯕꯨꯅꯦ, ꯇꯔꯨꯕꯤ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤꯕꯤ ꯊꯥꯕꯂꯩ ꯀꯧꯕꯤ ꯃꯇꯥꯔꯣꯏ ꯑꯗꯨꯒ ꯊꯧꯒꯜ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯒꯤꯗꯃꯛ ꯂꯥꯡꯂꯤꯕ ꯀꯖꯥꯎ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛ ꯈꯨꯃꯟ ꯁꯪꯒꯥꯏ ꯈꯣꯡꯁꯥꯟꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯕꯗ ꯅꯤꯡꯊꯦꯝ ꯇꯍꯥ ꯇꯍꯥꯔꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯖꯤꯛ ꯇꯞꯊ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯈꯖꯤꯛ ꯑꯍꯣꯡꯕ ꯅꯥꯏ꯫ ꯁꯨꯛꯊꯅ ꯌꯦꯡꯂꯨꯏ ꯃꯇꯧ ꯑꯗꯨ ꯈꯪꯂꯕꯗ ꯈꯨꯃꯟ ꯑꯆꯥꯟꯕ ꯇꯍꯥ ꯇꯍꯥ ꯅꯤꯡꯊꯦꯝ ꯈꯣꯡꯊꯥꯡꯗꯒꯤ ꯍꯦꯟꯒꯠꯇꯨꯅ ꯈꯨꯃꯟ ꯆꯅꯨ ꯑꯗꯨꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ "ꯏꯕꯨꯡꯒꯤ ꯇꯔꯨꯕꯤ!" ꯀꯅꯥ ꯂꯩꯇꯦ ꯃꯇꯧꯒꯨꯝ ꯃꯇꯥꯔꯣꯏ ꯑꯗꯨꯒ ꯑꯗꯨꯛ ꯀꯣꯏꯖꯗ ꯂꯩꯖꯔꯝꯕ ꯑꯗꯨ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯃꯥꯅ ꯀꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯈꯛꯇ ꯅꯠꯇ ꯅꯤꯡꯊꯦꯝ ꯃꯍꯥꯛꯁꯨ ꯈꯣꯡꯊꯥꯡ ꯂꯦꯞꯇ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯄꯥꯡꯂꯛꯄ ꯑꯗꯨꯗꯗꯤ ꯇꯔꯨꯕꯤ ꯑꯗꯨ ꯐꯤꯕꯝ ꯈꯖꯤꯛ ꯁꯦꯝꯖ ꯊꯧꯒꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ "ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡ ꯈꯨꯃꯟ?" ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯈꯨꯃꯟ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯔꯨꯕꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯆꯞ ꯂꯦꯞ ꯈꯨꯃꯟ ꯁꯦꯂꯨꯡꯕꯅ "ꯏꯆꯜ ꯊꯥꯕꯂꯩꯁꯨ ꯌꯧꯔꯛꯂꯤꯗꯅ?" "ꯑꯍꯣꯏ ꯈꯨꯃꯟ ꯏꯕꯨꯡ." "ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯦꯡꯂꯗꯕ꯭ꯔꯥ?" ꯇꯔꯨꯕꯤꯅ ꯈꯨꯃꯟ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯤꯡꯊꯦꯝꯗ ꯃꯤꯠꯆꯤꯗꯨꯅ ꯑꯃꯨꯛꯁꯨ ꯇꯠꯇꯨ ꯌꯦꯡꯖꯔꯝ "ꯑꯍꯣꯏ, ꯖꯒꯣꯏ ꯂꯣꯏꯔꯕꯅꯤꯅ ꯂꯦꯡꯂꯒꯅꯤꯌꯦ ꯏꯕꯨꯡ." "ꯊꯧꯒꯜ ꯀꯅꯥꯅ ꯊꯤꯟꯒꯗꯧꯔꯦ?" "ꯀꯅꯥꯅꯁꯨ ꯊꯤꯜꯂꯔꯣꯏ, ꯏꯇꯥꯒ ꯑꯩꯒꯇꯃꯛ ꯑꯗꯨꯝ ꯂꯦꯡꯈ꯭ꯔꯒꯅꯤꯌꯦ." ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯈꯨꯃꯟ ꯃꯥꯅ ꯋꯥ ꯍꯥꯏꯔꯗ꯭ꯔꯤꯉꯩ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯑꯃꯅ ꯇꯍꯥ ꯇꯍꯥ ꯃꯥꯡ ꯊꯥꯔꯛꯏ꯫ "ꯀꯔꯤ? ꯑꯁꯨꯛ ꯊꯦꯡꯂꯕ ꯇꯥꯡꯂꯧ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯅꯈꯣꯏ ꯈꯛꯇ? ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯜ ꯑꯁꯤ ꯖꯒꯣꯏ ꯂꯥꯡꯂꯤꯕ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡꯁꯤꯒꯤ ꯊꯧꯔꯥꯡ ꯑꯃꯠꯇ ꯂꯥꯡꯂꯝꯗ ꯇꯧꯔꯝꯂꯤꯕ ꯑꯁꯦ ꯈꯨꯃꯟ?" ꯅꯤꯡꯊꯦꯝ ꯁꯥꯎꯔꯦ ꯈꯪꯂꯕꯗ ꯈꯨꯃꯟ ꯇꯍꯥ ꯇꯍꯥ "ꯃꯖꯥꯏꯕꯨꯡꯉꯣ, ꯃꯖꯥꯏꯕꯦꯝ ꯑꯗꯨ ꯃꯌꯥꯝ ꯑꯄꯨꯟꯕꯒꯤ ꯋꯥ ꯇꯥꯔꯤꯉꯩ ꯑꯃꯒꯤꯁꯨ ꯀꯧꯔꯝꯕ ꯌꯥꯏꯗꯣ꯫ ꯇꯞꯊꯕꯤꯌꯨ꯫ ꯆꯠꯂꯣ, ꯊꯨꯅꯃꯛ ꯏꯆꯜ ꯁꯅꯥ ꯀꯧꯔꯣ꯫ ꯃꯊꯧ ꯑꯁꯤ ꯂꯥꯡꯂꯝꯂꯒ ꯂꯣꯏꯔꯝ ꯂꯣꯏꯁꯤꯜ ꯈꯪꯗꯕꯤꯗꯣ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯁꯨꯛ ꯐꯖꯕ ꯖꯒꯣꯏ ꯔꯥꯁ ꯑꯃꯕꯨ ꯀꯠꯆ
ꯖꯒꯣꯏ ꯁꯥꯕꯤꯁꯤꯡꯕꯨ ꯇꯥꯡꯂꯧ ꯑꯊꯤꯡꯕꯁꯤꯗ ꯇꯔꯥꯏ ꯊꯥꯒꯗ꯭ꯔꯗꯣ? ꯐꯒꯅꯤ ꯃꯖꯥꯏꯕꯨꯡ, ꯅꯅꯥꯏ ꯃꯆꯥꯏꯕꯦꯝꯃꯕꯨ ꯀꯧꯖꯔꯨꯒꯦ꯫ ꯈꯨꯃꯟ ꯏꯕꯨꯡ, ꯌꯥꯔꯒꯅꯤꯌꯦ, ꯃꯆꯥꯏꯕꯦꯝꯃ ꯀꯧꯕꯤꯔꯨꯔꯅꯨ, ꯃꯌꯥꯝ ꯍꯣꯠꯅꯖꯕ ꯑꯗꯨꯗ ꯑꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯂꯒꯅꯤꯗꯣ꯫ ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯅ ꯃꯔꯝ ꯑꯣꯏ ꯃꯆꯥꯏꯕꯦꯝꯃ ꯃꯥꯕꯨ ꯃꯔꯥꯜ ꯁꯤꯕꯤꯕ ꯑꯗꯣ ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯅꯨꯡꯉꯥꯏꯖꯗꯦꯗꯣ꯫ ꯇꯔꯨꯕꯤ ꯃꯥꯒꯤ ꯋꯥꯔꯣꯜ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯀꯣꯟꯇꯛꯄ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯖꯤꯛ ꯅꯛꯁꯤꯟꯅ ꯆꯤꯟꯕꯥꯜ ꯑꯗꯨ ꯈꯖꯤꯛꯇꯪ ꯂꯦꯡ ꯃꯤꯅꯣꯛ ꯑꯃ ꯇꯝꯈꯤ꯫ ꯈꯨꯃꯟ, ꯃꯆꯥꯏꯕꯨꯡ, ꯆꯅꯨꯁꯤꯡ ꯑꯁꯤ ꯅꯍꯣꯏ ꯈꯨꯃꯟ ꯀꯣꯂꯨꯞꯀꯤꯅꯤ ꯍꯥꯏꯕꯗꯥꯏ? ꯑꯍꯣꯏ ꯃꯆꯥꯏꯕꯨꯡ, ꯑꯩꯒꯤ ꯈꯨꯃꯟ ꯀꯣꯂꯨꯞꯀꯤ ꯏꯆꯜꯃꯛꯇꯅꯤ꯫ ꯆꯠꯂꯣ ꯑꯗꯨꯗꯤ, ꯅꯆꯜꯁꯤꯡ ꯑꯁꯤ ꯅꯪꯅ ꯈꯔ ꯊꯤꯟꯕꯤꯔꯨ꯫ ꯈꯨꯃꯟ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯝ꯫ ꯐꯒꯅꯤ ꯃꯖꯥꯏꯕꯨꯡ, ꯏꯕꯨꯡꯒꯤ ꯊꯥꯕ ꯂꯩ꯫ ꯇꯔꯨꯕꯤ, ꯏꯕꯨꯡꯒ ꯄꯨꯟꯅ ꯂꯦꯡꯂꯁꯤꯗꯣ꯫ ꯊꯥꯕꯂꯩꯅ ꯃꯥꯡ ꯊꯥ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕ ꯍꯧꯕꯒ ꯇꯔꯨꯕꯤ ꯃꯥꯁꯨ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕ ꯍꯧꯏ꯫ ꯃꯇꯧ ꯑꯗꯨꯗ ꯈꯨꯃꯟ, ꯏꯕꯨꯡꯒꯤ ꯇꯔꯨꯕꯤ, ꯀꯔꯤ ꯍꯥꯏꯒꯦ ꯈꯨꯃꯟ ꯏꯕꯨꯡ? ꯅꯪꯗꯤ ꯃꯤꯀꯨꯞ ꯈꯔ ꯊꯤꯟꯊꯈꯣꯗꯣ, ꯅꯥꯀꯜ ꯑꯁꯤꯗ ꯏꯕꯨꯡ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ꯫ ꯈꯨꯃꯟ ꯃꯥꯒꯤ ꯋꯥꯍꯩꯗ ꯇꯔꯨꯕꯤ ꯃꯥꯗꯤ ꯄꯨꯡꯉꯛ ꯉꯛ ꯋꯥꯍꯪ ꯑꯃ, ꯀꯔꯤꯒꯤꯅꯣ ꯈꯨꯃꯟ ꯏꯕꯨꯡ, ꯑꯩꯍꯥꯛꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯔꯣꯏꯗꯕ꯭ꯔꯥ? ꯅꯪꯒꯤ ꯖꯒꯣꯏ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯥꯒꯤ ꯋꯥꯍꯩ 5-10ꯗꯪ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯇꯔꯨꯕꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯅꯤꯡꯊꯦꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝ, ꯂꯨꯔꯦꯜ ꯑꯗꯨ ꯇꯞꯅ ꯂꯩꯊ ꯂꯦꯞꯆꯈꯤ꯫ ꯈꯨꯃꯟ ꯃꯥꯁꯨ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝ, ꯊꯥꯕꯂꯩꯒ ꯄꯨꯟꯅ ꯃꯥꯡ ꯊꯥ ꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯗ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯅꯤꯡꯊꯦꯝꯅ, ꯇꯔꯨ, ꯇꯥꯛꯄꯤꯌꯨ꯫ ꯖꯒꯣꯏ ꯌꯥꯝꯅ ꯐꯖꯩ꯫ ꯒꯣꯄꯤꯁꯤꯡ ꯃꯀꯣꯛ ꯆꯤꯡꯕꯤ ꯑꯣꯏꯕꯗ ꯀꯌꯥꯗꯤ ꯄꯛꯆꯈ꯭ꯔꯦ꯫ ꯃꯆꯥꯏꯕꯨꯡꯉꯣ ꯑꯃꯗꯤ ꯃꯆꯥꯏꯕꯦꯝꯃꯅ ꯊꯧꯖꯥꯟꯕꯤꯕꯒꯤꯅꯤꯗꯣ꯫ ꯅꯤꯡꯊꯦꯝ ꯈꯤꯇꯪ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯀꯟꯕ ꯋꯥꯁꯛ ꯑꯣꯏꯕꯅꯔ ꯉꯁꯤꯒꯤ ꯖꯒꯣꯏ ꯑꯁꯤꯗꯁꯨ ꯊꯋꯥꯏ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯇꯥꯡꯖꯐꯝ ꯄꯤꯔꯗ꯭ꯔꯤꯕ? ꯇꯔꯨꯕꯤ ꯃꯤꯀꯨꯞ ꯐꯥꯗꯦ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠ ꯇꯝꯐꯥꯁꯅ ꯃꯥꯒꯤ ꯅꯤꯡꯉꯥꯏꯗ ꯆꯤꯟꯈꯤꯕ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯑꯗꯨ ꯅꯥꯞꯄꯗ ꯄꯥꯏꯗꯨꯅ ꯊꯤꯔꯨꯏ꯫ ꯑꯗꯨꯕꯨ ꯌꯥꯎꯔꯝꯗ꯭ꯔꯕꯗ ꯇꯔꯨꯕꯤ ꯅꯤꯡꯊꯦꯝ ꯃꯉꯣꯟꯗ ꯈꯖꯤꯛ ꯌꯦꯡꯂꯝ, ꯑꯣꯏꯗ ꯋꯥꯍꯩ ꯑꯃ, ꯑꯩꯒꯤ ꯅꯥꯞꯄ ꯑꯁꯤꯗꯗꯤ ꯑꯩꯒꯤꯅꯤ ꯑꯣꯏꯗꯕ ꯀꯅꯥ ꯑꯃꯒꯤ ꯂꯩꯔꯥꯡ ꯑꯃ ꯊꯋꯥꯏ ꯂꯩꯔꯥꯡ ꯑꯣꯏꯔꯕꯁꯨ ꯆꯤꯟꯖꯔꯔꯣꯏ ꯃꯅꯤꯡꯈ꯭ꯔꯦ꯫ ꯏꯇꯞ ꯍꯦꯛ ꯇꯞꯅ ꯏꯃꯣꯟ ꯍꯦꯛ ꯃꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯣꯏꯗ ꯋꯥꯍꯩ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯃꯍꯥꯛꯇꯤ ꯊꯃꯣꯏꯗ ꯇꯨꯃꯤꯟ ꯅꯣꯛꯂꯨꯕ ꯉꯝꯗ꯭ꯔꯃꯥꯜ ꯂꯣꯠꯁꯤꯟꯕ ꯌꯥꯗ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗꯁꯨ ꯂꯩꯇꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯇꯥꯍꯧꯕ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯇꯈꯦꯜꯂꯩ ꯑꯗꯨ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯈꯨꯠꯁꯥ ꯑꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯛ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ, ꯋꯥꯁꯛ ꯊꯝꯈ꯭ꯔꯕꯤ ꯀꯅꯥ ꯑꯃꯒꯤ ꯅꯥꯞꯄꯗꯒꯤ ꯎꯕ ꯐꯪꯂꯔꯣꯏ ꯅꯤꯡꯂꯨꯕ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯅ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯥꯖꯗꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯒꯣꯄꯤ ꯃꯀꯣꯛ ꯆꯤꯡꯂꯛꯄꯤ ꯅꯨꯖꯥ ꯅꯪꯒꯤ ꯅꯥꯞꯄꯗꯒꯤ ꯂꯥꯏꯕꯛ ꯊꯤꯅ ꯇꯥꯍꯧꯕ ꯅꯥꯆꯣꯝ ꯂꯩꯔꯥꯡ ꯑꯁꯤꯃ ꯇꯝꯕ ꯀꯅꯥꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅ ꯅꯦꯠꯈ꯭ꯔꯕꯗꯤ ꯄꯥꯝꯃꯨꯖ ꯈꯨꯡꯒꯠꯇꯨꯅ ꯄꯨꯔꯛꯄꯅꯤ ꯂꯩꯔꯥꯡ ꯑꯁꯤ꯫ ꯒꯣꯄꯤ ꯃꯀꯣꯛ ꯆꯤꯡꯈꯤꯕꯤ ꯅꯍꯥꯛꯀꯤ ꯅꯥꯆꯣꯝ ꯂꯩꯔꯥꯡ ꯅꯠꯇꯕ꯭ꯔꯥ? ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯥꯡꯗ ꯇꯝꯐꯥꯁꯅ ꯃꯍꯥꯛꯀꯤ ꯅꯤꯡꯉꯥꯏꯗ ꯋꯥꯁꯛ ꯀꯥꯏꯈ꯭ꯔꯕꯤ ꯇꯔꯨꯕꯤ ꯃꯥꯒꯤ ꯅꯥꯞꯄꯗ ꯆꯤꯟꯈꯤꯕꯤ ꯅꯥꯆꯣꯝ ꯂꯩꯔꯥꯡ ꯑꯗꯨ ꯀꯅꯥꯃꯠꯇ ꯎꯈꯤꯗꯦ ꯃꯇꯧꯒꯨꯝ ꯑꯣꯏꯗ ꯋꯥꯍꯩ ꯉꯥꯡꯗꯨꯅ ꯅꯤꯡꯊꯦꯝ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯣ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯔꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯎꯔꯕꯗ ꯇꯔꯨꯕꯤ ꯃꯍꯥꯛꯇꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯣꯏ ꯇꯥꯏꯕꯪ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧ ꯌꯥꯝꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯅꯥꯆꯣꯝ ꯑꯗꯨꯃꯗꯤ ꯃꯆꯥꯏꯕꯦꯝꯃ ꯃꯍꯥꯛꯀꯤ ꯅꯤꯡꯉꯥꯏꯅ ꯀꯟꯈꯤꯕꯅ ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯀꯤ ꯋꯥꯁꯛ ꯑꯗꯨꯃ ꯀꯥꯏꯖꯈꯤꯕꯅꯤꯗꯣ꯫ ꯑꯗꯨꯃꯛꯄꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯧꯒꯜ ꯐꯪꯕ ꯂꯦꯡꯂꯛꯄꯅ ꯃꯆꯥꯏꯕꯦꯝꯃ ꯃꯥꯒꯤ ꯌꯥꯊꯪ ꯇꯨꯡꯏꯟꯖꯈꯤꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯩꯔꯥꯡ ꯑꯃꯕꯨ ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯀꯤ ꯅꯥꯞꯄꯗ ꯇꯥꯡꯖꯔꯨꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯃꯨꯛ ꯍꯟꯅ ꯃꯆꯥꯏꯕꯦꯝꯃ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯗꯕ ꯄꯣꯠꯁꯛ ꯑꯃ ꯊꯋꯥꯏ ꯂꯩꯔꯥꯡ ꯑꯣꯏꯔꯕꯁꯨ ꯅꯥꯞꯄ ꯑꯁꯤꯗ ꯅꯠꯇ ꯏꯈꯨꯠ ꯑꯁꯤꯅꯁꯨ ꯊꯦꯡꯈ꯭ꯔꯔꯣꯏ꯫
ꯅꯤꯡꯊꯦꯝ ꯃꯤꯠꯌꯦꯡ ꯑꯗꯨ ꯇꯔꯨꯕꯤ ꯃꯥꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯦꯡꯖ ꯅꯍꯥꯛꯀꯤ ꯑꯣꯏꯗꯕ ꯄꯣꯠꯁꯛ ꯑꯃ ꯇꯝꯂꯝꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯂꯩꯔꯥꯡ ꯃꯍꯥꯛꯇꯣ ꯇꯝꯂꯝꯂꯕꯗꯤ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯋꯥꯁꯛ ꯃꯥꯕꯨ ꯀꯥꯏꯍꯟꯈꯤꯕꯤ ꯊꯋꯥꯏ ꯂꯩꯔꯥꯡ ꯑꯗꯨꯃꯁꯨ ꯑꯩꯍꯥꯛꯀꯤ ꯅꯤꯡꯊꯦꯝ ꯂꯩꯀꯣꯜꯗ ꯂꯩꯁꯥ ꯇꯝꯈ꯭ꯔꯕꯤ ꯅꯪꯒꯤ ꯊꯋꯥꯏ ꯂꯩꯔꯥꯡ ꯑꯗꯨꯅꯤ꯫ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯇꯔꯨꯕꯤ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯇꯔꯨꯕꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯌꯦꯡꯅ ꯌꯦꯡꯅ ꯇꯔꯨ ꯇꯥꯛꯄꯤꯌꯨ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ꯫ ꯍꯥꯏꯕꯤꯌꯨ꯫ ꯅꯤꯡꯊꯦꯝ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯩꯔꯥꯡ ꯑꯗꯨ ꯂꯥꯟꯊꯣꯔꯛ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯂꯩꯀꯣꯜꯗ ꯁꯥꯠꯄꯤ ꯊꯋꯥꯏ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯃꯄꯨ ꯑꯗꯨꯃꯛ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯁꯤꯖ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ? ꯏꯁ ꯇꯨꯕꯨ ꯆꯨꯝꯈ꯭ꯔꯕꯣꯏ꯫ ꯑꯗꯨꯛ ꯊꯥꯖꯗꯕ ꯋꯥꯍꯩ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯣꯜꯂꯕꯤ ꯇꯔꯨꯕꯤ ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯏꯐꯨꯠ ꯐꯥꯎꯔꯛꯄꯗꯤ ꯇꯣꯛꯈ꯭ꯔꯣ꯫ ꯇꯦꯟꯇꯛ ꯇꯧꯕꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯍꯨꯃꯥꯡ ꯃꯔꯤꯛ ꯀꯥꯔꯕꯣꯏ ꯃꯤꯄꯥꯏꯖꯕ ꯃꯤꯠꯌꯦꯡꯅ ꯅꯤꯡꯊꯦꯝ ꯃꯥꯕꯨ ꯌꯦꯡ ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯇ ꯇꯥꯛꯄꯤꯔꯤꯕ ꯅꯤꯡꯊꯦꯝ ꯋꯥꯍꯩ ꯑꯗꯣ ꯍꯩꯗꯦꯗ ꯅꯤꯡꯊꯦꯝ꯫ ꯑꯁꯦꯡꯕꯅꯤ ꯇꯔꯨ ꯑꯇꯩ ꯑꯍꯦꯟꯕ ꯋꯥꯍꯩ ꯑꯃ ꯇꯥꯕ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯈꯛꯇꯃꯛ ꯄꯤꯌꯨ꯫ ꯇꯔꯨꯕꯤ ꯃꯁꯥ ꯑꯗꯨ ꯅꯤꯛꯄ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯋꯥꯡꯂꯦꯟ ꯑꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯏꯇꯥ ꯊꯥꯕ ꯂꯩꯅ ꯑꯩꯍꯥꯛꯄꯨ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯇꯔꯨ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯔꯔꯣꯏ ꯅꯤꯡꯂꯕ꯭ꯔꯥ? ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯅꯤ ꯅꯤꯡꯊꯦꯝ꯫ ꯇꯣꯜꯂꯕꯤꯅꯤ ꯑꯩꯍꯥꯛ꯫ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯇꯔꯨꯕꯤ ꯅꯤꯡꯊꯦꯝ ꯃꯥꯡꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝ꯫ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨꯅ ꯍꯪꯖꯔꯤꯕ ꯋꯥꯍꯪ ꯑꯗꯨ ꯃꯤꯔꯥꯏꯔꯝ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗꯒꯤ ꯅꯥꯊꯩ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯛꯈꯤ꯫